अहानबदा मरुइबा पाव खरा ओइना सिरोई लिली फेस्टिवल याव सखिबा तंखुल अमा सिंगनिंगाई ओइबा मोंग सीदुन लेरमली उखुल डिस्ट्रिक्ट की हुनपुंग विलेज की मनुंगसना लैबा अवांग तौदगी मसागी सै निफुग मरी सुरबा एएस तेलसंग कौबा मियोएमा सिरोई लिली फेस्टिवल याव सखिबा मियोएमा उखुल पुलिस स्टेशन की जुरिडिक्शन मनुंग लैबा हेमलाई खोंग ए ब्लॉक सीदुन लेरमली लैखिद्रब एएस तेलसंग थासी की कुंदगी हौदुन कुनगी मरी फाव पांगथोकदरिबा सिरोई लिली फेस्टिवल सरुग्याब सखिबदगी नुमिनिनी रोम थीब खंगदन लेरक्लबा मतुंग थावा यावद्रबा असिबा हक्चांग ओइना ngarang ayuk pung nipan tapa matamda hemlai khong a block area da thengnarakhibani hausu phabi goina matau kramna laikhidaba no haiba sabsana khangma ngamdrabasu authorities singi maikaidigi laikhidraba si baksang adugi mafam kaya da aso apan gi dakhom kaya leramba thengnakhi mari lainaba police station na case ma lokholaba matung laikhidraba as tel sangi asi baksang regional institute of medical science rims ki middle sangda postmortem tawnabagi damak thangkhri hairi amaromdana सेमजिन सजिंदुन मियामबु लाना लमजिंगनबु चथरकपा थावोंगनी असंग थासगी कुंगनी थुदि चुचामपु डिस्ट्रिक्ट लैबा संगाइकोट पुलिस स्टेशन सोशल मीडिया दा माकी मिंग सिजनदुना ससिनबा अकाउंट नंबर पोस्ट तोबो वाफमग मरी लैना संगाइकोट सब डिवीजन डिफेंस कमिटी न महाकी मथक्ता एक्शन लोखत पियु हाइना एप्लीकेशन थाजिनखिबादु सेमजिन सजिनबा लैबा मियामबु लाना लमजिंगदुना माकी इज्जत सोकनबा अतमनन खुजुल थोरांग तौदुना चथरकिबा थावोंग अमनि हाइना Indigenous Peoples Forum Manipur Iphamgi President Asankasana Phungdorakli Lobasigi President Asankasana Khuyek Piduna Thadorakpa Chirolamada Police Station the case ma register tawna ba pisilaki ba social media gi account adu mark hiram amataga mari lenati hairibe account adu semjin sajinduna mark ki mixa thingna ba atamna silaki ba thonga mani hairibe sigum aran ba thong si handaki asin ahan manati haukiba matamda Kukizau community gi tuan group singi माइकैदगी महाकु मिक्स थीननबा असिगुम्बा अरानबा थोंग क्या सथरखिब लेख्रि अदुबो हाइरिबा थोंग सिंग अदु ngasi फावबा नोंग मत माइ पाकपा लेख्रि असंकसन थदोरखिबा चिरोल अदुना मखाताना हाय लमदम असिगी पुवारिबु सेमदोक सादोक्तुना लेबाक मियामना लाना लमजिंगनबा लेप्तना होनरग्लिबा थोंग असि लेबक थीबा थोंग मने हाइरिबा थोंग असि लमदम असिगी खुनाइ लैरिबल लेबाक मियामगी मरक्ता तोखाइ तहननबा सिनमला लोंग मने Democracy satpa leba asida asigumba aranba yumpham yaudaba activity sing asigi sannapham leiti haibasi makoina khangjinba tangai phadi haina su phungdorakli nakalamorom the Indigenous Peoples Forum Manipur iphamgi media silna thadorakpa siolmada lamdamasida ingtapa amaga nungsi sanana hingminana bamasum lamdamasigi yellowi singi indigenous right democratic value phangnana bohona bada lup asigi president asankasana ngasi phawa maru eba thodang lauduna lakli maram baduna maki mathakta semjin sajinduna leibak miyamna lana uhonana bohona rakliba miyoi singi mathakta manipur amadi india lenga ki mekedi gi ningthina investigation chathaduna aran ma tawba miyoi singi mathakta ain goeba serak piu hainasu lup asigi mekedi gi takshilakli Priyas NEET Biology Sangai Pro NTA NEET UG Biology की admission हाउसरी क्लास 12 थाखरबा माहिरोई सिंगी नमक लाखलिबा NTA NEET UG 2026 की था निपान की टारगेट कोर्स पिजरी हादिबा क्लास सिंग सिमतिक साना सही निपान हिना ताकपदे NEET Biology द एक्सपीरियंस लेरबा फैकल्टी सिंग ताकपिगनी आइखोइना पिजरीबा खुदोंसाबा सिंग अदु एक्स्ट्रा रीडिंग मटेरियल संग्रबसु यानबा मरोंदा बेसिक कांसेप्ट ममुताना ताकपिगनी इजी मेमोरी ट्रिक्स वीकली रेगुलर टेस्ट सीरीज PYQ एनालिसिस मॉक टेस्ट न सिंगनी इक्विप स्मार्ट क्लासरूम फैसिलिटी सुपिजरी लाखलिबा मेगी तांग कुनगा मापन की क्लास हाउजरगनी यामना नुवाइरिबा मना internally displaced person IDP samadi relief camp the lady satra sing oina di fee lawzaroi hauzumuk lakpiduna mingchan bi Riyas NEET Biology Sangai Pro FCI road opposite power house ta lakpiduna madi ekhugi contact number 7005534385 natraga 7005376151 da paw phobiro amaramdana New Somtal the Assam Rifles na Memargi lalhawatara hatkibad ot nairaba matung the hatpani haina phongdorakli Saliba me thaga sigi taraga mari the India ki border manakta leiba makhoi ki temporary outpost gi mafam khangdana mangkhiba Sagaing region Tamu township ki local people's defense team PDT gi miyoi tara Indian Army na control toba paramilitary force ama oiriba Assam Rifles na pharaga ot nairaba matungda nongmaina kaptano hatkibagi report sing phangme haina Myanmar gi paukse di Hirawadi na phongdorakli अदुमैनमक इंडिया की अथॉरिटी सिंगदि सिरिबा मियोय सिंगसि लोन यादबा मोन इंडिया की हमखै मनुंग संगसिलकपदि की खुथोकनबदा हातपने हाइना क्लेम तौरि मियोय सिंगसि की मिसि एसि की मरमदा थिजन बिनाबा म्यांमार की सिविलियंस नेशनल यूनिटी गवर्नमेंट
NUG na India gi mafamda haizakre hari PDT gi miyoi tara sikhiba thawdo asigi matang tamuda leiba resistance fighter amagi paudam paladuna pausiation hai May tarag humday ayupung taramathurum tabad Assam Rifles AR gi lanwi singna tamu district ki PDT outpost adu yingsin balaki hariba matam asidagi sarona pung mari rongi matungda tamu district PDT gi officers singsu PDT aduda inspection to balaki adu numida simaki numidang pung taruka makhairam taba matamda mafam adu lanje na duna leidiba miyoi singna AR gi lanwi singna PDT gi miyoi singa du pharaga pukhiba upa phanaki Mathangi numike ayupung tare natraga nipalum taba matamda PDT gi miyoi mana sana thakna bana singba posai puduna lakpada outpost adu ihang hang leramba thenaki amasum paudu mathak thongba singda report toki matungda PDT gi official singna AR gi officer in command ga mangkhriba PDT gi miyoi singa dugi maramda I pau phauna ruba matamda khuthokna bagi thawdo ama thokle haina khangalaki asibaksang singa du India gi mekedi gi me tara ga turuk ayupung mapanga makhairam taba matamda khushinara ke masum numida duma ki nungthil pung ahumlom tabada potloiduna aroiba mathong mangam pangthoki haidi makhoi lamkhai manungda PDT gi lanmi sing sangsilakpadi gi khuthokna bagi thawdo ru thokibani haina India gi authority sing na claim tawriba sida nakioeba hainingba wapum kari lei haina hangba wahang amagi pakhumda resistance fighter sinai madu aranba wani kariguma makhoi nongmai kapnarama tarabadi anakpada leiriba khoi gi unit singna nongmai makhol taba phanglangmadabani PDT gi miyoi singna India gi ngangkhoi manungda sangsilai haina claim tawriba sisu kariguma sangsilama thoklabadi makhoi bu phagadabani harpham thokti PDT gi outpost asi tamu township ki manung sanbe India gi ngam khaidi gi kilometer taraga turuk lapna leiba kamagya amasum tinjin hariba khungani gi marak leibani makhoina han lerma mafam adu khangkhibadagi PDT na me taraga ni thuida anoba mafam asida lakibani hari asibak sang singa du matau kramna phangki amasum masada mi yot minai sathikibagi khudam phangi habasi sumbra haiba wang singa sigi pakumda fighter sin hai haksang singa du hansang du na pumlaba matungda AR na military gi truck amada haptuna khampat cemetery da puraki tamu district PDT amasum people's authority gi senior officer ani haksang singa du puduna satlingai da phajinduna AR gi kem da thangki amasum AR gi lanmi singa du halaklaba matung khudakta thadoraki wafam singa sida sunatana AR na PDT bu document amada nampuda kuyak pianki PDT amasum people's authority ki officials singi mafamda asibaksang singa du pamlabadi AR na Manipur gi Sanel district manung sana leiba new somtal khulmanakta ngamkhai gi sambal khawda thingba tawru haina wasak pasirolamada khuyek pigadabani haina mantik na khi haidi AR gi wafam singa si semjen sangin mangaktani makoina sambolama khaning bagi damakta miyoi singa si atamna hatne masum thawong si makoina border asida leiriba maki comrade singbu hatning matamda hatpa ngami haibagi pauzal ama piboina ui haina resistance fighter sina phongdorakli asumba adu civilian NUG na puthokpa ngamgani haina makna khanbra haiba di hariwadi gi aroiba wahangda fighter sina laikhidraba thawbusing asigi damakta akanme action lokatuna asengba du puthokadabani haina khali political goeba maram singi damakta case asinam sinduna thamgiba tarabadi madu yaba ngamloi thawdo asigi matangna matik saba thabak lokot haudrabadi tungda siguma thawong kaya makhogi mathakta thulaknabagi ayaba pibu oina laukibasu yai haina paw sina makhatana su phongdorakli Amaromdana Chuchampura miyo anything lupa crore humrongi brown sugar masum shell oina lupa la kuntragani palonga kona na pareri haibat haudo Chuchampurgi kanan being the housing the Chuchampur PS ki manung sanba tangnom khulda lebi masagi sai ni fugator rom surabi sengen bung kaubi nupi ama sapon cap kunga manga haplaga brown sugar kaktana tana lupa lak nipan gi senfam amasum mobile phone ama kona na police na pareri police control room dagi sirolamana makhata na phongdorakli pausna makhatai ngarang Chuchampur PS ki manung sanba mongkot copy khuldagi dakholet hanghal sa yangkhagini thoi kauba miyo amadagi su lupa crore 1.74 rongi mamaloigadaba brown sugar gram sanipan go humdra lupa lak yangkhagini thoi rongi heroin number 4 gram saniga humfu amasum sel oina lupa lak 29.5 wireless set ani mobile phone amasum Aadhaar card amaga konana security force na farehari Amaromdana miyangi hak khongaw na sipai sing warakadabani India government gi agent oiriba sipai sing asina Manipura paring nai na ngasi phawda satharakliba thawong sing asina India linga na sathariba
aron balarun asum asum mayek singlikli haina Coordinating Committee of Clubs and Organization COCOCO Sirol amada phongdora poloidina handak Shiruli Festival hawdopagi pau cooperation tawbusat pau mi kangmu amabu Manipur thaba bus tongduna satpa yaro haina athingba pikhiba duda sienaba miyamgi hak khongauna ba sipai sing warakadaban hairi isagi iramda Manipur sita Manipur thaba yahandaba haibasi P3B karam lebak satnaba lono Koki theory sing na misam kya hatuna mayu mekei mai thaduna khungang kya manghaliba maral leijadaba nupi angang solaba ahalgi dagina pikliba angang phawa khaktada tamthiba miya tawriba siguma theory sing asibuna yokhatuna thamlaga leba asigi constitution piriba ningtambabuna khongoinariba sigu asimak handak Shiruli festival gi khongchata siphai sing sathariba thawong sing asina India lenga ki aronba wakhal sing mayek asum sengalakti India lingana Manipur bu thamoi singna nungshiraba amadi Manipuri singbu India gi citizen amani khalabadi India linga ki thawong sing khudak lepkadabani haina COCOCO na aroibada thamlakli Makasa tharakpoina panam pauksegi editorial myamna thamjari UNO da oina huwakatlasi Manipur ki yellow fruit sing malem gi miyam state asi India lenga sa thariba wayel asi khangan da yada gi matam oire ha sing si Manipur gi yellow fruit sing gi CSO sing khanna gi matam oire maram di state asi da sai ani helaba ko ki narcotic sing mara leje da Manipur gi yellow fruit oiriba mitei sing da landaraga makhoi goiba tongan malenga ma state asi da CM na sa thariba aran ma thong kaya bo India lenga na khangna khangsin dana laibigi thawng asi na maram oiraga Khang wada waraba yellow fruit sing maru oina ningsing ba thoktraba matamdagi lamdam asida khunda adum leklaba singi asumba wakat tabi bigi muhta nauna Manipur sanglapa koki narco terrorist sing bu sawalaga makhoida mateng pangsin bagi thawong sing asi UNO da khangandaba yadabagi matam oirakpadagini nakala maromda ngasigi malem gi leba kya India na terrorist maru phangna muthana bagi akan ba kholau lauringa gi matam asida India gi citizen oiriba Manipur gi yellow missing oiriba singda Terrorist ki thawong sa tapalamen tu hemna koki narco terrorist bo machinjak thak tuna thambagi thawong sa thariba haina Manipur gi yellow fruit sing law tuna lakpa sahi ani phajilagba matam asina maram oiraga India lenga ki misang mikhai naiba wayel si malem gi lebak kya khangandaba yadabagi matam oirakli mataki wafam sing asi kalam asida phongdorapagi maramdi haukiba sahi amadi tha khara gi mamangda misam sing kaya maru oina sahi nauriba angang sahi phadriba angang yauna nupi nupa kya amuk minung si haibadi koki narco terrorist gi saram sasat thawong sing su India lengang na terrorist na te haibadagini nakala maromdana koki khul singa naknana laima khong da laiba central force gi kem da thabak suba mi amabo mafam khangdana mangan bigi langla langjin ngasi phawba khangandana mangan khibagi thagok sing laikraba matungda Manipur gi irang asin sahi khara pangthokdana lairuraba Shiruli festival satliba sahi sigi Saliba tha sigi sasat kunda hawbagi thauramda Manipur lengana MST gi busta DIPR na sinduna Manipur gi pawmising na pawlaw na basatpada Central Force Maharizimena satpada ayat apan athingba pibigi thawongda PNW khara nem tharuraba state asigi irang nauna amuk hanna amuk hena kannabigi maram oirakli aduga ngasigi PR lenga kilusingba oiribisingi thawongda PNW lamdam asigi SO singna Makal makha kya gi khongjang sangshin bagi thawong sa tharakli basigi asaw maramdi India lenga na koki terrorist sing mu machinjak thaklaga kan khatlaga sahi ani hena thamlakpadagini maram maduna Manipur gi yellow fruit sing gi asumba kholau India lenga na tabidrabadi UNO da oina yellow fruit sing na asumba kholau ta na ba wakalasi Lusilak poina to papawna Manipur da phamung sa mag yangkhai leiba cancer hospital ama saragani Mukesh Ambani Manipur phamung sa mag yangkhai leba cancer hospital ama saba yauna lakliba sahi manga sida awanopok state sing da lupa lising humdraga mga gi sanfam thadaduna sakwa thawrang ki thabak kya pekhatlagani haina Reliance Industry gi chairman Mukesh Ambani na ngarang phongdokri New Delhi da pangthokiba Rising North Sea Investor Summit Sarugyaduna Reliance Industry Market ki chairman Mukesh Ambani na lakri bisai mga sida awang pok state singda lupa crore humdraga mga gi senpam sakot thorang gi thabak singda thadragani project sing asida biogas plant sangu yangkhai telecom service retail footprint clean energy project sing phamungsa mag yangkhai leba cancer hospital ama Manipur saba madi AI enable education amasum Olympic training center sing semgat pa yauri hena phongdokri
ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯁ꯭ꯇꯦꯠꯁꯤꯡꯗ ꯍꯧꯈꯤꯕ ꯆꯍꯤ 90 ꯔꯣꯝ ꯑꯁꯤꯗ ꯔꯤꯂꯥꯌꯟꯁ ꯏꯟꯗꯁꯇ꯭ꯔꯤꯖ ꯂꯨꯄꯥ ꯀ꯭ꯔꯣꯔ 30,000 ꯔꯣꯝ ꯏꯟꯚꯦꯁ ꯇꯧꯈꯤ꯫ ꯂꯥꯛꯂꯤꯕ ꯆꯍꯤ 5 ꯑꯁꯤꯗ ꯍꯥꯟꯅꯗꯒꯤ ꯁꯔꯨꯛ 2 ꯍꯦꯟꯒꯠꯇꯨꯅ ꯑꯄꯨꯟꯕ ꯁꯦꯟꯐꯝ ꯂꯨꯄꯥ ꯀ꯭ꯔꯣꯔ 65,000 ꯊꯥꯗꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯃꯨꯀꯦꯁ ꯑꯝꯕꯥꯅꯤꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁ, ꯑꯁꯥꯝ, ꯃꯅꯤꯄꯨꯔ, ꯃꯦꯘꯥꯂꯌꯥ, ꯃꯤꯖꯣꯔꯥꯝ, ꯅꯥꯒꯥꯂꯦꯟꯗ, ꯁꯤꯛꯀꯤꯝ ꯑꯃꯁꯨꯡ ꯇ꯭ꯔꯤꯄꯨꯔꯥꯒ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤꯡꯗ ꯀꯃꯤꯠꯃꯦꯟ 6 ꯄꯤꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯇꯦꯂꯤꯀꯣꯝ ꯌꯨꯅꯤꯠ ꯖꯤꯑꯣꯅ ꯍꯥꯟꯅꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯑꯄꯨꯟꯕ ꯃꯤꯁꯤꯡꯒꯤ ꯆꯥꯗ 90 ꯔꯣꯝ ꯍꯥꯏꯕꯗꯤ 5G ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯤꯂꯤꯌꯟ 5 ꯍꯦꯟꯅ ꯂꯩꯔꯤ꯫ ꯑꯃꯁꯨꯡ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯗ ꯍꯥꯟꯅꯗꯒꯤ ꯃꯁꯤꯡ ꯁꯔꯨꯛ 2 ꯍꯦꯟꯒꯠꯂꯒꯅꯤ꯫ ꯖꯤꯑꯣꯒꯤ ꯄꯥꯟꯗꯝꯗꯤ ꯁ꯭ꯀꯨꯜ, ꯍꯣꯁꯄꯤꯇꯥꯜ, ꯏꯟꯇꯔꯄ꯭ꯔꯥꯏꯖꯦꯁ ꯑꯃꯗꯤ ꯌꯨꯝꯁꯤꯡꯗ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁ AIꯗ ꯑꯑꯣꯟꯕ ꯄꯨꯔꯛꯍꯟꯕ ꯑꯗꯨꯅꯤ꯫ ꯑꯃꯔꯣꯝꯗ ꯔꯤꯂꯥꯌꯟꯁ ꯔꯤꯇꯦꯜꯅ ꯆꯤꯟꯖꯥꯛ, ꯃꯍꯩ-ꯃꯔꯣꯡ, ꯃꯅꯝꯁꯤꯡ ꯍꯦꯟꯅ ꯂꯩꯁꯤꯟꯗꯨꯅ ꯂꯧꯃꯤꯁꯤꯡꯗ ꯑꯍꯦꯟꯕ ꯏꯟꯀꯝꯁꯤꯡ ꯂꯥꯛꯍꯟꯕ ꯉꯝꯂꯦ ꯍꯥꯏꯅꯁꯨ ꯃꯨꯀꯦꯁ ꯑꯝꯕꯥꯅꯤꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯗ ꯂꯩꯔꯤꯕ ꯑꯥꯔꯇꯤꯁꯟꯁꯤꯡꯒꯤ ꯁꯦꯟ-ꯊꯨꯝꯒꯤ ꯐꯤꯚꯝ ꯐꯒꯠꯍꯟꯕ ꯉꯝꯅꯕ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯕ MMCG ꯄ꯭ꯔꯗꯛꯁꯤꯡ ꯄꯨꯊꯣꯛꯄ ꯉꯝꯅꯕ ꯐꯦꯛꯇꯔꯤꯁꯤꯡ ꯂꯤꯡꯈꯠꯅꯕ ꯂꯝꯗꯁꯨ ꯔꯤꯂꯥꯌꯟꯁꯅ ꯁꯦꯟꯊꯪꯁꯤꯡ ꯄꯤꯒꯅꯤ꯫ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯗ ꯀ꯭ꯂꯤꯟ ꯏꯅꯔꯖꯤ ꯑꯃꯒꯤ ꯄꯥꯟꯗꯝꯗ ꯔꯤꯂꯥꯌꯟꯁꯅ ꯁꯣꯂꯔ ꯄꯥꯋꯔ ꯖꯦꯅꯦꯔꯦꯜ ꯐꯪꯍꯟꯅꯕ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯊꯝꯂꯤꯁꯨ ꯍꯥꯏꯔꯤ꯫ ꯂꯣꯏꯅꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯁ꯭ꯇꯦꯠꯁꯤꯡꯗ ꯕꯥꯏꯑꯣꯒ꯭ꯌꯥꯁ ꯄ꯭ꯂꯥꯟꯠ ꯆꯍꯨꯝꯒ 50 ꯂꯤꯡꯈꯠꯇꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯋꯦꯠꯂꯦꯟ ꯑꯣꯟꯊꯣꯛꯀꯅꯤ꯫ ꯑꯃꯁꯨꯡ ꯐꯠꯇ ꯍꯥꯎꯊꯤꯁꯤꯡ ꯑꯁꯤꯅ ꯒ꯭ꯌꯥꯁꯇ ꯑꯣꯟꯊꯣꯛꯇꯨꯅ ꯃꯁꯤꯅ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟꯒꯤꯗꯃꯛ ꯐꯨꯑꯦꯜ ꯑꯃ ꯑꯣꯏꯅ CNG ꯁꯤꯖꯤꯟꯅꯍꯟꯕ, ꯃꯁꯤꯅ ꯏꯟꯗꯁꯇ꯭ꯔꯤ, ꯆꯥꯛ ꯊꯣꯡꯕꯒꯤ ꯊꯕꯛꯁꯤꯡꯗ ꯁꯤꯖꯤꯟꯅꯗꯨꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯗ ꯀꯦꯟꯁꯔ ꯂꯥꯏꯅꯥ ꯍꯟꯊꯍꯟꯕꯁꯨ ꯉꯝꯂꯒꯅꯤ ꯍꯥꯏꯈꯤꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯇꯦꯟꯇꯛꯅ ꯑꯁꯨꯝꯅ ꯃꯌꯥꯝꯗ ꯊꯝꯖꯔꯝꯒꯦ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯦꯅ ꯆꯦꯅꯦꯜꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ꯫ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ꯫